ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯑꯞꯗꯦꯠ ꯊꯝꯖꯒꯦ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯊꯧꯔꯥꯡ ꯃꯩꯇꯩ MLA ꯈꯔꯒ ꯀꯨꯀꯤ MLA ꯃꯉꯥꯒ ꯎꯅꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯃꯔꯛꯇ ꯍꯥꯠꯅ ꯁꯨꯅꯕ ꯌꯥꯎꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥꯃꯔꯨꯝ ꯊꯣꯛꯂꯤꯕꯁꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯈꯔ ꯅꯧꯅ ꯎꯕ ꯐꯪꯂꯦ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯍꯟꯗꯛꯇ ꯃꯩꯇꯩꯒꯤ MLA ꯈꯔꯒ ꯀꯨꯀꯤꯒꯤ MLA ꯈꯔꯒ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯎꯅꯍꯟꯈ꯭ꯔꯦ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ BJPꯒꯤ MLA ꯁꯤꯡꯒ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯗ ꯎꯅꯕ ꯌꯥꯗꯅ ꯂꯩꯔꯤꯕ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯃꯤꯑꯣꯏꯁꯤꯡ ꯎꯅꯅꯕ ꯁꯤꯟꯁꯤ ꯍꯥꯏꯅ ꯌꯥꯅꯈꯤꯕ ꯂꯩꯈꯤ ꯌꯥꯅꯕ ꯑꯁꯤꯒꯤ ꯃꯈꯥꯗ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯃꯍꯩꯔꯣꯏ ꯂꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯁꯨꯡ MLA ꯁꯤꯡ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯎꯅꯍꯟꯕ ꯁꯤꯟꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯊꯥꯖꯕ ꯄꯤꯔꯛꯄ ꯂꯩꯈꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯁꯤ MLA ꯁꯤꯡꯒꯤ ꯃꯔꯛꯇ ꯊꯥꯖꯅꯕ ꯃꯥꯡꯈꯤꯕꯁꯤ ꯍꯟꯖꯤꯜꯍꯟꯅꯕ ꯁꯦꯟꯇꯔꯅ ꯑꯔꯣꯟꯕ ꯊꯧꯔꯥꯡ ꯑꯣꯏꯅ MLA ꯁꯤꯡ ꯎꯅꯍꯟꯅꯕ ꯊꯕꯛ ꯂꯧꯈꯠꯂꯛꯄꯅꯤ ꯎꯅꯕꯗꯨꯗ ꯀꯅꯥ ꯀꯅꯥ ꯌꯥꯎꯕꯒꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯃꯤꯡ ꯃꯊꯥꯁꯤꯡ ꯂꯩꯔꯒꯁꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯑꯁꯤꯅ ꯃꯃꯤꯡ ꯃꯊꯥꯁꯤꯡ ꯐꯣꯡꯗꯣꯛꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ ꯑꯗꯨꯕꯨ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯑꯐꯕ ꯑꯃꯅꯤ ꯍꯥꯏꯅ ꯎꯅꯕꯗ ꯁꯔꯨꯛ ꯌꯥꯔꯨꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏꯔꯤ ꯃꯃꯥꯡꯗꯁꯨ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯑꯦꯌꯔꯄꯣꯔꯠꯇ ꯄꯥꯋꯔ ꯃꯤꯅꯤꯁꯇꯔ ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯥꯖꯤꯠ ꯑꯃꯁꯨꯡ ꯀꯣꯑꯣꯄꯔꯦꯁꯟ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯂꯣꯟꯅ ꯎꯅꯈꯤ ꯍꯥꯏꯅ ꯏꯝꯐꯥꯜꯗ ꯐꯣꯡꯕ ꯄꯥꯎꯆꯦ ꯑꯃꯗ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤꯕ ꯂꯩꯈꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ MLA ꯈꯔꯒꯁꯨ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯎꯅꯈꯤ ꯍꯥꯏꯔꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯃꯅ ꯑꯃꯕु ꯊꯥꯖꯍꯟꯅꯕ ꯃꯈꯣꯏ ꯃꯁꯦꯟ ꯎꯅꯍꯟꯅꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯅ ꯂꯧꯏ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯟꯗꯛꯇ ꯃꯤꯅꯤꯁꯇꯔ ꯈꯔꯒ MLA ꯑꯅꯤꯒ ꯀꯨꯀꯤꯒꯤ MLA ꯃꯉꯥꯒ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤ ꯍꯣꯇꯦꯜ ꯑꯃꯗ ꯂꯣꯟꯅ ꯎꯅꯈꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯞꯗꯦꯠ ꯑꯁꯤꯅ ꯃꯤꯑꯣꯏ ꯑꯃ ꯃꯈꯣꯡꯗ ꯀꯥꯞꯂꯝꯂꯒ ꯁꯅꯥ ꯇꯣꯂꯥ 15 ꯂꯥꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯃꯃꯤꯠ ꯃꯃꯥꯏ ꯈꯨꯝꯕ ꯅꯣꯡꯃꯩ ꯄꯥꯏꯕ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯅꯨꯄꯥ ꯑꯃ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯕ ꯇꯨꯡꯗ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯂꯨꯄꯥ ꯂꯥꯈ 10 ꯂꯣꯝꯒꯤ ꯃꯃꯜ ꯑꯣꯏꯒꯗꯕ ꯁꯅꯥ ꯇꯣꯂꯥ 15 ꯂꯥꯛꯂꯒ ꯆꯠꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 3 ꯇꯥꯕꯗ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯀꯣꯟꯕ ꯀꯥꯟꯆꯤꯄꯨꯔꯗ ꯊꯣꯛꯈꯤꯕꯅꯤ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕꯒꯤ ꯁꯣꯛꯂꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯅꯥꯎꯔꯦꯝ ꯀ꯭ꯔꯤꯁꯅꯗꯥꯁ ꯆꯍꯤ 38 ꯑꯄꯣꯛꯄ ꯃꯣꯍꯤꯟꯗ꯭ꯔꯣ ꯀꯧꯏ ꯀꯛꯆꯤꯡ ꯅꯤꯡꯊꯧ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯍꯥꯛ ꯋꯥꯍꯪꯕꯝ ꯂꯩꯀꯥꯏꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯒꯤ ꯃꯤꯡꯗ ꯍꯥꯡꯕ ꯖꯨꯋꯦꯂꯔꯤ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯄꯨꯅꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯃꯈꯣꯡꯗ ꯄꯥꯟꯗꯨꯅ ꯁꯣꯛꯄꯗꯒꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯂꯤꯕ ꯀ꯭ꯔꯤꯁꯅꯗꯥꯁꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯜꯂꯒ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯊꯣꯛꯄ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯃꯔꯤ ꯃꯈꯣꯏꯒꯤ ꯑꯃꯨꯕ ꯃꯆꯨꯒꯤ XUV 500 ꯒꯥꯔꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN01 AK 5570 ꯑꯁꯤ ꯇꯣꯡꯂꯒ ꯌꯨꯝꯗ ꯍꯟꯈꯤ ꯌꯨꯝꯗ ꯍꯟꯕꯒꯤ ꯂꯝꯕꯤ ꯏꯝꯐꯥꯜ ꯃꯣꯔꯦꯗ ꯂꯝꯕꯤꯒꯤ ꯋꯥꯏꯊꯧ ꯒꯣꯂꯥꯏ ꯌꯧꯔꯛꯄꯗ ꯇꯨꯡꯂꯣꯝꯗꯒꯤ ꯇꯥꯟꯅꯔꯛꯄ ꯀꯥꯔ ꯑꯃꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯈꯥꯝꯖꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯈꯥꯝꯈꯤ ꯇꯥꯟꯅꯔꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕ ꯁꯛꯈꯪꯗꯕ ꯅꯣꯡꯃꯩ ꯃꯆꯥ ꯄꯥꯏꯕ ꯃꯤꯑꯣꯏ ꯃꯔꯤ ꯀꯨꯝꯊꯔꯛꯂꯒ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯕꯨ ꯀꯧꯊꯔꯒ ꯅꯣꯡꯃꯩꯅ ꯅꯝꯂꯒ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯑꯃ ꯁꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯅꯨꯡꯗ ꯑꯍꯨꯝꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯒꯥꯔꯤꯗ ꯇꯣꯡꯍꯟꯈꯤ ꯑꯗꯨꯒ ꯀ꯭ꯔꯤꯁꯅꯗꯥꯁꯅ ꯃꯁꯥꯒꯤ XUVꯗ ꯊꯧꯍꯜꯂꯒ ꯃꯈꯣꯏ ꯈꯔꯁꯨ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯂꯒ ꯑꯋꯥꯡ ꯄꯥꯡꯅ ꯀꯥꯟꯆꯤꯄꯨꯔꯔꯣꯝꯗ ꯇꯨꯡꯗ ꯃꯥꯡꯊ ꯊꯧꯔꯒ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯞꯗꯦꯠ ꯑꯁꯤꯅ ꯂꯨꯄꯥ 100ꯗ ꯌꯣꯟꯒꯗꯕ ꯁꯤꯡ ꯃꯄꯨꯜ ꯑꯃꯈꯛ ꯆꯟꯅꯕ ꯆꯠꯂꯨꯕꯗ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯗꯥꯔꯥꯒꯤ ꯍꯛꯆꯥꯡ ꯐꯪꯂꯦ ꯀꯨꯝꯕꯤꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯂꯧꯊꯣꯛꯄꯤꯔꯣ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯃꯐꯤ ꯀꯟꯈ꯭रे ꯑꯩꯗꯤ ꯍꯛꯆꯥꯡ ꯉꯝꯂꯛꯇꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯍꯧꯕꯗꯒꯤ ꯁꯝꯅꯥꯗ ꯍꯤꯡꯍꯧꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯈꯣꯏ ꯃꯔꯤꯗꯤ ꯁꯤꯡ ꯆꯟꯗꯨꯅ ꯂꯩꯍꯧꯕꯅꯤ ꯊꯥ ꯑꯁꯤꯒꯤ 10ꯗ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 100ꯗ ꯌꯣꯟꯒꯗꯕ ꯁꯤꯡ ꯃꯄꯨꯜ ꯑꯃꯃꯝ ꯈꯛ ꯆꯟꯅꯕꯒꯤ ꯆꯠꯈꯤꯕ ꯃꯤꯑꯣꯏ ꯃꯔꯤ ꯍꯤꯡꯁꯥ ꯌꯦꯇꯝꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯁꯤꯡ ꯆꯟꯕ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯕ ꯃꯁꯥ ꯉꯝꯂꯛꯇꯕꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯍꯧꯗꯨꯅ ꯁꯝꯅꯥꯗ ꯍꯤꯡꯍꯧꯔꯕ ꯇꯦꯔꯥꯈꯣꯡ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯉꯪꯕꯝ ꯈꯥꯕ ꯃꯩꯇꯩ ꯆꯍꯤ 29 ꯑꯄꯣꯛꯄ NG ꯁꯔꯠꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯂꯥꯟ ꯑꯃꯁꯨ ꯑꯣꯏꯕꯁꯤꯗ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯅꯤꯅ ꯌꯥꯝꯅ ꯋꯥꯕꯗꯒꯤ ꯃꯇꯝꯒꯤ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯅꯕ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯑꯌꯥꯝꯕꯅ ꯁꯤꯡ ꯆꯟꯕꯅ ꯁꯤꯟꯐꯝ ꯑꯣꯏꯔꯛꯂꯤꯕꯅꯤ ꯂꯩꯇꯕ ꯃꯁꯦꯟ ꯍꯧꯅꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯃꯤꯟꯅꯩ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀꯀꯥ ꯊꯧꯗꯥꯝ ꯏꯕꯣꯝꯆꯥꯅ ꯍꯦꯛ ꯍꯧꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯃꯤꯟꯅꯈꯤ ꯃꯍꯥꯛꯅ ꯑꯩꯒ ꯊꯕꯛ ꯁꯨꯕ ꯆꯠꯃꯤꯟꯅꯅꯕ ꯅꯨꯡꯉꯥꯏ ꯊꯕꯛ ꯄꯥꯡꯉꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡꯊꯛꯇꯁꯨ ꯑꯇꯩ ꯊꯕꯛꯁꯤꯡ ꯁꯨꯃꯤꯟꯅꯈꯤ ꯑꯗꯨꯒ ꯁꯤꯡ ꯆꯟꯕ ꯆꯠꯄꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇ ꯆꯠꯈꯤꯗ꯭ꯔꯤ ꯃꯍꯥꯛ ꯌꯥꯎꯅ ꯑꯇꯩ ꯈꯨꯟꯖꯥꯁꯤꯡꯗꯤ ꯇꯣꯏꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯊꯕꯛ ꯁꯨꯐꯝ ꯂꯩꯇꯕꯗꯒꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯥꯛꯅ ꯁꯤꯡ ꯆꯠꯂꯨꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯌꯨꯛ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄꯗ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔꯒ ꯆꯠꯃꯤꯟꯅꯈꯤꯕꯅꯤ ꯑꯇꯣꯞꯄ ꯈꯨꯟꯖꯥꯁꯤꯡ ꯉꯥꯏꯅ ꯂꯣꯛ ꯑꯗꯨꯗ ꯃꯍꯩ ꯆꯥꯕ ꯌꯥꯕ ꯍꯩ ꯑꯃ ꯍꯧꯔꯝꯕꯗꯒꯤ ꯈꯔ ꯍꯦꯛꯈꯤ ꯁꯤꯡ ꯆꯟꯒꯗꯕ ꯈꯨꯟꯖꯥꯁꯤꯡ ꯃꯊꯪ ꯂꯥꯛꯅꯗꯨꯅ ꯑꯩꯍꯥꯛ
manga lok aduda khara sangsilaga singthiba hauki adubu khanghauduna aigi haksang khangba warakpaga loinana chok tharakpadagi yumda satuna hidak chadrabadi pharoi haiduna laikhidraba kaka ibumchada hairamlaga yumda halakibani aina thorakpada laikhidraba maki machanupa anansu thangna makhutta sokre haiduna singchanba leptuna asokpa makhut yetuna lehobani soklabadi aigi setmina krasi haigi khalambani adu mahaki mapasu yawbani na mayam singchan minnaba nungaibadagi kuina changloi khanduna hairamkhide laikhidraba makoi mari maksin chalminaduna lehokibani yum yoropada nungtin pung amarum tare ngahek pothari ngaida bom manba ama pokhaibagi makhol taki aduga nungmai kapagi makhol sutaraki adu baksang ngamdrabani ne thokludre ngahek tum tharaga hogolakpada laikaigi mina telephone da aibu kadaida leibage haina hanglaki aina aidi yumda leire haksang ngamdaduna halakle kumki ataidi kadaida lehuri hanglakpada makhoide singchal hori haina kumkibani kukina maitai mari faraga hatle haiduna social media da thagar narakpaga loina no mathang mathang pauta narakpadagi aisu Facebook ta thengnaki pawadu tabada e hak mikup amba phawba pothaduna leiba ngamkide aina nungsina kaka haina kaujaba ibumcha mahaki masanupa yawna khunja mari hatok pikre haibagi pau tabada asuki matik thamoi kaiki thabuk sumpham nompham ama leibada suminarusi haiduna hek hek haubiraga kaka ibumcha laikhidre tabada ningba kaikhi masanupa anansu makuta sokpadagi phamlaga lehobadu karigumba aiga hanminnaraklamnabadi mahak phawbadi hinglamba yabani khanki haibadu ngangbam khaba maitei mamitta mapi taraki makhol thokna phawba kaplaktuna mahakna hai maichak pi ching asi yamna lappa mafam sunate maitei ngaknabani haina thamliba maha regiment sing leifamdagi meter chama khak henna lapnaba mafamni makhoi leina matau karamna kuki singna khulai paiduna lakpa uhaudribano makhoi asi khunja mitei sing sangbineba leiribran chung kuki laktuna micham hatlambadu yengnabagi leiribra hangladuna central forcing asi thambiraganu haina kapna phongdoraki samnada hinghauraba khabam Ichanga sanaga yumban minartuna sahi ani makai muksurabi masanupi ama leire masin manaw nupa ani nupi ani punna mari gi manungda mahakna ani subani adubu leite laire bana maram oiraduna apangba thabuk suduna sara hendana ba hotnaduna imung puba mi oiramki aduga mathangi update asna cookies jabu leptana victimize tawbire ITLF Manipuri government leptana cookies jo tribal sungbu victimize tawnaba hotnare handakki irang na maram oiduna education amsung career gi lamda tambang amdana phibam am mayok riba mahiru kamarum gi mateng pangnaba honorobu gi damakta minority community gi kanglupta chanba education department gi officer home suspend tawbire haina Indigenous Tribal Leaders Forum ITLF ki serol amana makha tari tribal area laiba CBSE da affiliate tawba pamba school singulamjing lamtak pa haibasi zonal education officer ZEO kangpokpil Licting Not ZEO Churachandpur District Jangkhung Hang Haukip amasung Deputy Inspector of Schools DI Schools Samullan Block L Title gi oina makhoi gi oiba hakni amadi moral responsibility ni mairusing gi interest thabuk tawbagi damakta makhoi bu suspend tawba haibasi ka henba amadi morally aran bani masiku ki jo community ni yabang amloi makhoi bu imphal da lakna ba order tawba haibasi yamna muk thausa da wakhalun ni nakhoina laimina ningdraga kari gi damakta school sing atai board ta yawbada thinglibano thawong asidi majority community ni aikhoi bu hek ngamba thakta serak pina bu hotna bani haina ITLF ki serol asina haidi video sing bibagi damakta mayam pum nang po mukana thakachari no update ki damakta online Manipur YouTube channel na subscribe to bidamo thank you